Lakliba Tingthokaba numit phawbagi manungda 6 pot sangbam jila parisat ki manung chana lairiba lawmi singi phangpham thokpa har bibidrabadi numit adugi Ahing Nongyaidagi National Highway 39 thingbagi khongjang sangsinanaba sem saba loikre lanai khudong saba kharagi dambak har piu hai khiba leite lawmi singda har matam chana phangananaba honarubada mikhalga mari leina hanbada oina uhanba asi miyamda lana pauthoknaba agriculture loisangna hotnarakpa laibak thibani haina jila parisat asigi members oiriba Impal West ki Up-Adakshya Laishram bobina phongdorakre har phangdabagi matangda khongampat mantri lekai da pangthokpa paugi miphamamada bobina har matik sana lai haina lauraga jinga khutka manadabagi mahutta mari lainaba loisangda lobuk kumduna har phangpham thokba lawmi singda har pibiu MLA na Pibada kona haudaba jila parisat asigi manung chana lairiba lawmi singi Aadhaar card amadi law pata sing matik chana lai niyom sumna thabak tausi loisangda phamduna laithoklaga lawmi singna har phangdabagi matangda thengnariba saitheng sing asi laksin bangam loi haina makna mari leinaba singi pukning chingsinke haija ningi badi bot lep ko daba mioi lanai mioi singna ai bot lep ko daba ai mana har piu haina ai prakadong da propose to give laite adu loina na isagi lanai gi interest da leiba ki oina tawnariba angam ba tawnariba si mong da lanai interest kai gumba single har bem piu hai give laite khungang gi phanghau daba praja miyam sigi kholau du gi matungina phanghau daba sing pibiu haina akoi di yam phajana ward member sing loina tanaraga screening tawraga kana kana da kana chita hauri honorable MLA na nungsibidina pibi reba mayam si marakta thunghauda kana kana thunghaude haibana chingbaji akhoi screening tawraga si mayam ji loina screening tawraga akhoi ready da thamjabani department na pangpi da pibe da ya pote kana haiba potu akhoi pangpi da pibe ya deba guideline du matungina akhoi leiba pata singji akhoi xerox tawjadana sumaina lausandana aduga piraiba pata singji Aadhaar singji manungda pata enclose holi si maram chana piu haibani maram cha da department da har ni gi bulaite director na sidai sida haibiri balawmi singda har piri hasi director gi masa yumda saibiri prahar se masi har masa yumda saibor gadi law farmani adu lawmi singda di ngasi phawbagi manung sida koi kumsi chahi gi single har European phangdriba anda JP da har kanda JP na tanabada masagi bol lep ko dabani hana badna pibajima masi madi director masa si wakhanjau dabani hana ai thamjaga karigumba har phangandaba taragadi ningthawgaba Ahing Nongyaidagi National Highway 39 asi akhoi ban tawjaragani masidaida lawmi Manipuri lairiba lawmi ayamana ballasibu sawatpiu haina mayamda haijari masida karigumba afafata tholpa daita punamak sarkarna pubigadabani haina haijari